June 2 dagi Naga tabal lamsingda kuki changlakpa thengkhre sahi asigi June 2 dagi Naga phurup na maruoina inpui liangmai rongmai amadi jeme singna khundaba Manipur da leiba tongan mofam singda kuki sing changlakpa athingba thamkhre athingba se Committee on Protection of Indigenous Peoples Ancestral Land ko people na thamkhibane People na thadrok serol amada kuki singa sahi asigi April mangata konsa khunda chathaki bathong adumag yamna laibak thiba amadi ngakpi bu ngamnaru da bathong ni hairakli ngallingai matamdagi hauna laminariba purup singe marakta amaga hena nuksi chanana laminana bahona duna lakli haiba wafam thamladuna Naga singi phapam thokpa hak sing khongauna ba amadi manghanbagi thabak thoram sing kuki singna adumak chatharakpa sina kuki singa sangbada athingba thambagi warebasi laurakpane haina phongdokli Manipur da leiriba inpui diangmai rongmai amadi mena khundaba mafam singda mathang ta June 2 dagi kuki sing sangmu thingle hairakle CRP na ngaklasu driver phagre hade Manipur gi maru eba lifeline singi manungda ama oiriba NH37 Imphal jiribam lambida jiribam lomdagi Imphal tamna pochai sing purakpa truck sing CRPF na ngak selaklasu ngarang kai phundai khulgi mafam amadagi driver ama sakhangdaba singna pharga pukhre hade thodok asigi matang da Tamenglong district ki Tausem subdivision da laiba Kaifundai Village Authority ki chairman na thadropo cheroromada asiguma thodok asi authority asina kana mongda yaningde makhata na thorak tanaba bari lenaba singna thabak paikhatgadabani amasung maralejadaba driver ado tekta kaiduna kangadabani haide amaromda thodok asibu yaningda phongdoktana mi phaba lepo aikhoi peace pami fakiba mi thadoro o haiba demand sing taladuna authority asina Kaifundai Lupom Kaifundai Youth Club amasung Students Union na sindona yaningda khongsan amasu chatkhre haide MLA Tarana Governor Unakhiba adu miyam da utchai bani haina MIYC na phongdokkhre Manipur da miyam gi lenga ama sem na ba MLA Tarana ngarang Governor Unakhiba adu Manipur miyam da utchai bani haina Manipur International Youth Center MIYC na phongdorakle MIYC na thadrokpo serolamada Manipur miyam na president rule lokthoktu da miyam gi lenga ama leihanna ba taksinduna lakle marak sida gwal tabi gi laibak thiba thodok amuk tholakpadagi khoi saunaraba miyam hojik khongjang kya sangsil MLA Tarana Puksal Sengbo Oirabadi Pongna Rasbaban Pawba Kongsa Satuna Manipur ki President Rule Loktokuna Miyam Gilengak Le Halo Haina Taksindraba Karigino Haide Poko Migi Miyang Makada Manipur Pumbada Pung Nipuganipan ki General Strike Sathakraba Matung Makata na Makal Kyagi Kongjang Miyam na Hoji Sangsilibane MLA Tarana Governor Unakibadu Miyam gi Iho Asigi MLA Sing Asiga Masa Masagi Mayum Makai Miyam gi Iho da Solaktana Bahona Bagalona Miyam gi Iho Asibu Nem Tanaba miyam da utchaibani MLA sing asina makhata na miyam gi demand ignore tawba tarabdi Manipur miyam na Manipur da National Political Party sing boycott tawbu gi khongjang sangsilaklo haningai laite masagi khudong sa na bugi damak aikhoi gi saktam kai na bohonara polusing ba mata aikhoi tumina yengduna laithok loi aikhoi gi identity amadi aspiration ki mayok ta leiba lainga amata aikhoi na yaba ngamloi MLA sing amadi BJP na Manipur miyam da makhata na minamba ngamloi haibu ngamgadabani haina su MIYC ki Rosna Makhata na Phungdorakle Kuki Singna Nepal gi lusingba sing kaukhalubagi wathok oide irang thoknaba sendanaba NPO na sahalka da khangkhre Hanana irang thoktuna leiriba state asida amuk community marakta irang thoknaba thabak tawdanaba Naga People's Organization NPO da kuki gi lup ama oidba Sadar Hills Chief Association sahalka da khangkhre NPO headquarter na thadorpu serogamada May 13 Manipur Gorkha Union MGU na press release ama thoktuna gwal tabi thodok condemn tawkhro matung Sadar Hills Chief Association sahalka na ngarang serolama amuk thoktuna thasigi kungama panda sahalka gi office da ayu pung Mathoi tabada Sara Hazari Nepali Modbung Nepali Kaubru Lekai Nepali Toribari Nepali Kalal Pahar Nepali Ring Part 1 Nepali Ring Part 2 Nepali amasung Persian Nepali Chairman Secretary Sing Laktuna MGU na thokiba serol adugi matang amadi panchayat ki matang na khanaba meeting kaukibani hanadagi irang leiriba state asida sahalka na sigama meeting amasilakwa si community ki marakta wakhal tana daba amadi tension hengkanaba masak amani maramasina sahalka na sigama meeting amasinna thorang tarokliba asi lepkadabani haina NPO na phongdorakle kangpukpi habisi Naga community ki khul kaya ama laiduna khunda laitariba mafam amani maramasina panchayat natraga community ki oiba warep ama lawnaba honabada akaknaba community ama khak kauraga warep lawba yagadaba nate Naga miyam yahondana
tauba thaba amata mapung phaba oiroi adugi sumathakta gorkha khul kharana state asida leiriba gorkha punamaki authority sunate maramasin district asida khundaminariba phuruk khudimangna amana amabu ikai khumnagadabani mafam asida khundaminariba community singi marakta khaibung tanagadaba thaba amata taurodabani hainasu Naga People's Organization na phongdorakle amaromda Manipur Gorkha Welfare Union na thadrokpu cherolamada Manipur Gorkha Union haiba ama leite amadi haidaba union asi Gorkha community na masak khangde haidi haidaba union asina Manipur Gorkha ge apex body ama oiriba Manipur Gorkha Welfare Union bu masak thihanna bahonabani loinana Gorkha ge identity bu lana sizinariba MDU gi mathakta disciplinary amadi legal action lawrgani haidi nengsingbu yabadi Manipur Gorkha Union AGU gi President Bhanu Pratap Rai na khuyek piduna thasagi kunga tareta cherolama thoktura haukiba me kunda paumi sing tongba MSD bus dagi Manipur thaba wahai muthatkadabani haina Gwaltabi area da leramba Mahar regiment na sathakhiba thawng adubu akanamong da condemn tawkhibani cheroladu hek thokhibaga Sadar Hillship Association na cherolama thoktuna association sigi office ta thasi kunga mapan gi ayuk pung 13 tabada 4000 morbung Kabui laikai Kalafahar Todibari Irangpot 1 Irangpot 2 amasung Pasha Nepalagi chairman amadi secretary sing laktuna MGU gi matangda khananaba meeting kawrakhibani Lengak sem nabagi lusingba BJP na May 30 da khandrabade boycott torpo yai haina Sujata na phongdokhre hojik anoba lengak sem bada tangai fadana sangliba leader khanbagi wathok thohan miganu haiduna lengak sem nabagi damak thasi kunthra da state BJP na leader ma khangadabani masinatrabadi Manipur da BJP boycott tobu khongjang sangsilapo yai haina imagi maira gi president ti ai Sujata na phongdokhre imagi maira gi thawmi singna BJP Manipur Pradesh ki president unana bachatpada president masage anaba ma leire haibdagi unaraktrabasu thambal sangle da BJP ge vice president amadi atai thaupuba singa phaminaduna wari saraba matung major khulda leiba Manipur Press Club ta nungthil pung aniga nungthil pung 3:30 taba matamda pangthokpa paumi singa unabagi thoramda phongdokhibani Sujata na makhata aduna hai Manipur da kumja 2023 ge May 3 dagi thorak leba irang asigi warosin puraknaba imagi mairana lenga ke maikaida taksinduna lakpa amadi handak inau nauna Serulili festival gi pauloba satpada Manipur thaba wahi Thalu hairapodagi ngasi phawbu lepna sangsilakpa khongjang singi saruk ama oina thamba sanglenda makhoi gi state ki thawbu sing unaduna wari sarubani asuk warba matam asida center gi lusingbu singna lengak semlakpa ngaidragasu state asina lengak sembagi right lairibani lengak semba ngambagi BJP MLA masingsu lairibani landam asida thokliba thawdok watok mayam asi nathairaga MLA singna president rule ge khudong saba lawraga miyambo awaba tahanduna thambiba haibase laibak thibani haina su maana phongdokhe MLA ke Ranjana Sel Puthokuna Sugunu amasung Seraugi Lanjena Ruba Mahiro Singh School da Mingsan Biba Haukre May 3 2023 dagi Kukizo terrorist sing namai taida atamna na onsinduna tamthiraba lancha tharakhrabaso Sugunu Assembly Constituency gi oinadi MLA ke Ranjana Peace Committee semduna ngakthokpadagi numit kunga manga ni rongi matungda lan yokshilakpadagi yum thadoktuna lanjena rabasu hojik tapna tamna masagi mayum ingkholda hanjinnaba hawraklaba singi mahi tamliba angang punamakki school college Mingsan bada sangba sempang sing MLA na puthokani haina laukthokibagi matungina lanjena rodaba imung singi mahiro sing ahan boina handak bosem amasung kosem na lauduna paktokiba class 10 amasung 11 gi examination singda bai palaglaba sugunu amasung serogi lanjena rodaba imung singi mahiro singi damak MLA na asangba sempam puthokuna sugunu higher secondary school da class 11 amasung 12 gi mingsan ba haukre sugunu amasung serogi oinadi lana sida maram oiduna lanjena rodaba imung punamaki angang singi makata na mahima sing tamna bagi damak mingsan bada asangba sempam sing MLA na puthokani haina su phongdokre Panba yabadi May 3 2023 dagi tamthiraba lan asi horakhrabasu sugunu amasung serauda de numit kungamanga ni rongi matungda lan yawrakhibani hairiba sanglaba numit asidi MLA na singi khullam sung purup singi CSO amati village na singbaga punna peace committee semna duna sugunu amasung serauda de tamthiraba lan asigi maisha miyamda nanghangum si haiduna ngalakhibani adumoinamo peace committee na yanagrabasu kukijogi terrorist na namthektuna landarakpadagi sugunu amasung seraugi miyoi kya yum mai thadokpada natana MLA gi yum phawwa mai thakibani thodok sing asina maram oiduna sugunu amasung seraugi miyoi kya lanjena duna tonga tongan bu
रिलीफ कैम्पसिंगदा संजफम लौरुबनी अदुबु मतम खरगी ममांगदा MLA ना सेल पुथोक्तुना अचौबा लम अमा लैरगा मयुम मकै लेजदरबा मियोइसिंगीदमक कमिटी अमगी खुथांगदा येंथोक्तुना लैनबा युम कै छाबा हौख्रबनी मसिगी मथक्ता MLA नसु अपील तौबा खक्ता नतना सुगुनुगी लुप अमनसु सेरो अमसुं सुगुनुगी लांजेना खबसिंग मसा मसागी मयुम इंखोलदा हंजिनबिरक्लो हाइबगी इयुमना कौरे हाइना मिंगथोनबा फुटबॉल टूर्नामेंट अमसु माय पाकना पांगथोक्ख्रबनी पुंगनमक्सिगी मथक्ता लानगे सैथेंग नंगबा सही नेपाल लोमदा सुरिबा अंगांग अमा नुपी मापन यावना मियोय मौद्रागा मापन MLA के रजिना सुसानपुर डिस्ट्रिक्ट की खोंखाई खुलदगी तेक्ता कायदना पुथोरक्तुना कनखेबगी थौदोक लैख्रबनी अमरोमदा MLA के रजिना सेल पुथोक्तुना सुगुनु हायर सेकेंडरी स्कूल दा लांजेनरकनबा लांजेनरुरबा महिरोसिंगबु क्लास 11 अमसुं 12 ता मिंगसनबा हौरकपदा अंगांगसिंग अमसुं ममापासिंगना MLA बु ngangkhilitana thakatpagi warusing social media ge tongan platform singda phongdoknarakle miyamgi apaba center de khanghalamle mahi phangdru phawba khongjang haloi haina khuraijam athawbana phongdorakre Ministry of Home Affairs MIC ki official singa Delhi da unaduna ngarang Delhi da wari sarba kokomi ki mihutsing ngarang Imphal da thunglakhibaga loirana Manipur miyam ki apamba demand madikchumna center de khanghalamle mahi phangdru phawba khongjang haloi haina kokomi ki convener khuraijam athawbana phongdokre ngara ayok pung 13 makhar helakpada kokomi ki mihut taret Imphal ki international airport ta thunglakhi airport ta thunglabaga paumi sing na hangba wahang amada khuraijam athawbana mathaki wafam mase phongdokladuna mahana hai thasagi ahumda pangtokkiba people's convention na lawkhiba miyamgi oiba warif sing adu center da khanghanaba kokomi na sem saduna leirakpone adubu operation sendor gi thodok lakpadagi khara ngai tharaga leiduna me kunga tareta wari sanana ba sem saduna leirakpone marak sida thasagi kunda gwaltabi gi thodok asi thorakpadagi kokomi gi maikai dagi miyamgi apama khanghanbaga loinana gwaltabi thodok adusu aikhoina khanghalamle gwaltabi thodok gi matangda marik somna khanghanbada MIC gi mihusingna wafam asi lumna lawbaga loinana masigi matangda higher authority da pukhalaga matung lawkhatpa yaba action lawgani haibagi thajaba pirakhe kokomi gi maikai dagi illegal immigration amadi forest da encroachment tawbagi matangda wafam sing thamkhe adubu masidi kokomi ne compromise tawba yaba wafam dinate government na torakadabani haiba wafam thamkhe gwaltabi thodok kamari leinana makhatana wahang amada kokomi gi convener khuraijam athawbana thodok asi thijinaba semkhiba inquiry committee asi transparent oigani haibagi thajaba laite thodok aduda chenaba accused adugi mathakta makhataba staff officials singna inquiry tawba haibasi illogical oi thodok asigi matangda independent inquiry tawhanaba review tawbiu haiba wafam kokomi gi maikai dege MIC gi mihut singda taksilamki haike state asida thokleba wathok loisenba haibasi center lingakna ultimate authority ni makhoina delivery tawgadabani kokomi gi oinadi miyamgi demand mayek sengna khanghalamle makhata na miyamna pamleba demand sing phangnaba kokomi na hona khigani wari sana khigani haide marak sida governor na lale haijanaba amadi chief secretary advisor DGP phamthadu ohaduna changsileba khongjang asidi center ga unaruba amadi mahai ama phangdri phawba aduma makhata na changsin khigani haina su khuraijam athawbuna makhata na pawmi singna phongdokhe gwaltabi gi thodok MPCC na RTI thakre Central Force ama oiriba mari suba Mahar Regiment kangbu amana gwaltabi da Manipur State Transport MST gi bus da Manipur thaba yaroi harakibagi matang da marik sumba wafam khangdoknaba Commissioner Home da Manipur Pradesh Congress Committee MPCC na RTI thakre haina MPCC gi Legal Department gi Vice Chairman Advocate Dr. Ravi Khan phongdokre Moredagi lanjena komiyo yama relief camp da laikhidre Moredagi lanjena tuna wangjing kodompopi sports complex relief camp da sangna sangjapam lawduna leramba More ward number 7 Turel Wangmalaikai dagi Laisom Maniai sahi humdra kawa miyoi ama ngarang masagi anaba amana maram oiraga laikanaba ngamna laikhidre haidi mahak wangjing kodompopi sports complex relief camp da lairingai da ana ayak yaksilakpadagi relief camp da laina ana layeng chathadana khudongchadaba kaya mayok naramlaba matung makhatana layeng chathanaba Thobal district ki manungchana laiba athopam nepra company da laiba khangna chanaba amagi yumda sangjapam lawduna leramlaba matung ngarang khanghaudana mahak laikhidabani mahana laikhidabada More dagi lanjalaktuna tunganba relief camp singda sangjapam lawduna lairiba IDP singna awaba phongdokre Kabui amadi maring phuruk ki miyoi singa loinana LSDB na funal maring khulda salai taret ki phiral chingkhatkhre
maring kabui amadi meitaina sajibu chairauba punna pangthokminanaba waretnakre ngarang ingagi nini panba numit asida sanamahi lining saliba kabui phuruk amadi maring phuruk ki mioisinga loinana lining thau sanamahi temple board LSTB ki mihutsingna phunal maring khulda salai taret ki phiral singkhan minakre loinana lakkatoriba sajibu noma panbada inat lining saliba kabui maring amadi meitaina punna sajibu chairauba pangthokminanaba waretnakre ngara ingagi nini panba yumsakaisa numit asida phunal maring khulda leiba phunal ningthau tel heiba amadi ima sangkhul leima anigi kumjagi phijol hongba amadi saklen katpagi thoram ama pangthokre thoram aduda sanamahi lining satliba kabui maring amadi meitai furumna punna saklen san chaminakhi thoram aduda kabui union manipur lining thau sanamahi temple board ki kabui loisang ki mihut singchu sarugya khe thoronggi manukchana maring furup ki oinasu sajibu noma panbadagi sahi paba oibana sajibu serau punna pangthokminana ba wafam puthorokpa loinana kabui maring amadi meitai furup punna pangthokminana ba warepna khe thoram adugi matangda LSTB ki member secretary Maisnam Save the Talwang hai inat lining satliba maring furup ki isinau singda LSTB ki maikaidagi funal maring khulda leiriba funal ning thautel heiba amadi ima sangkul leima anigi suvada laktuna amuktang kurumjage haina khanghanjakibagi matungina ngasi LSTB ki maikaidagi athen pot ka loinana laktuna thauni jabani ngasi aikoina inat lining satle harabasu aikoi kali phibam da leiri habasi kupna nainaba matam oire mitop singna yelau mi singi mathakta karama mongda landarakli habasi nainaduna chatpusangi maramaduna ngasi funal maringi khulda lakliba si aikoi chattaba yade paujal pi daba yade khanduna lakpone maring phuruki pai pu singi liklam ngaklaga chaliba mioi kya leiri habasi nainadaba yaroi maring phuruki isinau singna ngasi su ipai pu singi liklam ngaklaga chalamba ubada nungaiba phawi horakliba miro singsu ipai pu singilik lamda pusinaba honaminasi haina phongdokhi nakalamromda hanagi chief minister and biren singh amuhana manipur ki chief minister oirba yai haina social media singda viral oirakli covid na naraba mioi lising ama henkre india lenga ki ministry of health and family welfare ge matungina thasi kungataru phawbuda leibak asida nawna sandurakliba covid laisat asina naraba mioi lising ama ga tara sukre haidi omicron ga manaba layong utpa anawa balancing ase medical expert singna phongtokibada miyamna sahi kudigi nanariba common cold flu layong manai haidi covid ki case hengalapga loinana lenga na anawa balancing asina miyamda sohalaktanaba amadi mi paiba pokhandanaba balancing asege transmission mapung phana surveillance tawri hauzik phawda India da naba thengna khaba omicron gi subvariant sing adudi 11.7 XFG JN1 amadi NB 1.8.1 ni authority singnadi situation asi control makhada leire haiki sin resistance junta ki lanmi sanglakpa ngamdanaba thorang tawkhre sin state ki awang thangba saruk singda Myanmar junta ki lanmi sing samselakpa ngamdanaba sin resistance force singna akanba section thorang lokatkre junta lanmi ne sin state samselaktanaba sin resistance force singna junta lanmi gi mathakta akanba attack kya chathakre hairi junta lanmi na mualpi amasung hiangjing village phawduna tidim town tamna sangsinnaba honarakpada tidim township ta leba kale tedin rota junta lanmi amasung sin resistance ki marata chawna khut thona ki hairi division commander amana lusingba junta lanmi chanipan rom thasi ki taragani panda kale dagi saigang region tamna changsinna bu honarakpada mualpi manakta chin resistance singna attack sathaduna athingba piki kale dagi kilometer kungatare rom lapna leiba saigang region asi Myanmar gi yamna maru oiba mapham ama oiba taratana mapham adu resistance force singna khudum chansin khabadi junta lanmi gi mapangal khangson sonthabagi maru oiba masak ama oide kale people's defense force PDM na saigang regions tamna changsilaki bu junta lanmi mapan phajin khiba loinana lanmi kunna halan khre hairi chin national army gi wangaloi salai head nina phajilba lanmi singadu lanphamdagi phabane hairi mual pm sung hiang jingda khuthona bagi thaudokta PDM na junta lanmi mapan phakibane junta lanmi na saigang region tamna changlakpa ngamdana ba PDM na kana mongda hona khibaga loinana junta lanmi battalion manga khudum chansinba ngamle hairi salai head na makha taraduna hai chin brotherhood ki lanmi singapore na saruk yamina duna PDM na junta langa ki masing yamlaba lanmi sing asibu thengna khibane khuthona ba da nakalani gi marta chawna asopan yaw ke baga loinana chin resistance ki platoon commander amasu thasi kun ga mathoda sikhi haina salai he ni namakha ta na phongdorakle